E-governance ki anauba mayon amada adumu taramna okchari. Manipur Sarkar gi piriba thodangsin asi yamna laina online ngasidagi khudongchaba si loubiyu. Manipur da land revenue thiba asi haujikti online da step khara khaktada yamna laina pangthokpa ngamle. Ahanbada web browser ama hekta hangdokpiraba matungda www.lauchapathap.nic.in asi nambiyu. Lauchapathap land record information system lamaya hangdokragani. Citizen corner da changlaga pay land tax button na nambiyu. Ahanbada adongi district adu khanbiyu, matungda circle khanbiyu, amasung aroibada khungang adu piriba pareng adudagi khanbiyu. Land record ki matung inna lairiba anauba pata number amadi anauba dark number adu hapiraga proceed button na nambiyu. Portal aduna plot mapugi akupa marol amadi lamgi kadana senpam adu ulaklagani. Pumna makmunna yengduna chumabra yengbiyu. Ulakliba warosing asi chumnabadi proceed to pay land tax button na nambiyu. Khazana sel thigadoriba dugi akupa marol hapsinbiyu. Sel thigadaba midugi amadi kanagidamak thigadoriba no haibagi maming hapiram. Kari mari thungnai amadi mobile number amasung laipam hapiram. Email ID haptrabasu adumak yagani. Mapung fana darkar leba sing membiraba matungda confirm button na nambiyu. Sel thidringaida uriba warosing adu tasengna chumnabra haibadu amu yengbiho. Chumle hairabadi make payment button nambiyu. Adumna sel thigidaba mawong khanbiraba matungda agree amasung proceed for payment button nambiyu. GRA number adu section na isinbiho. Madu isilaba matungda sel thinabagi pesta takpiro. Amasung sel thidokpiyu. Sel thiba loiraga transaction status adu success haina tharakpra yengbiyu. Lamgi khazana thibagi receipt chining adu tholaklagani. Tungna darkar lerakadaba already madu save natraga print tawbihau. Senfam adu tasingna mai pakna thikarbra haibadu jingnabibra. Akoi haujik masi chumna thiki natraga thide haibadu khangminasi. Citizen corner dagi verify land tax payment khanbiro, district khanbiro, aduga circle amadi hungkang khanbiro. Anoba pata number andi anoba dark number hapsinbiro. Aduga online payment history button na nambiro. Sel thigi bagi history adu screen na ulaklagani. Wadigi anoba roda check tobiro aduga check status nambiro. Success status aduna success haina ulaklabadi adomgi sel thigi bagi achum chumda adugi verification loire. Masigi video asi Land Resources Department Government of Manipur na puthokchabani. Mayam pumnamakpu mityeng tabibidamagta thagachari.